Houjik Manipur Asi Hospital gi ICU Da Leiraba Doctor da Khut Tharaba Anaba Amaga Pangkhak Oiraba LAMDAM ama OIRE MASI PUMNAMAK Asi NGAIHAKKI WAKHAL KHANBA Center LEINGAKKI YAKA YENGLAGA CHATPA BJP LEINGAKNA THOK HANBANI MASIGI DAITYA KHUDINGAMAK BJP LEINGAK ASINA PUPHAM THOI HAINA MPCC gi General Secretary da NATTANA Spokesperson su OIRIBA Kennedy na Fongdorkre Wafam Asi Team Kennedy na Sinduna Hayingidamak Power of the Youth HAINA Mingtonba Naha Singoiba Apunba Mifamama Kakching Makhalekai Delaiba Katrimayum Kennedy gi Sangle da Pangtokiba Mifamama da Fongdokibani Ngasi Pangtokiba Naha Singoiba Apunba Mifamaduda Athoiba Wanganglo Oina Spokesperson MPCC P Bankim Chandra ex-chairperson and District President Mahila Congress M Inakhunbi General Secretary and Spokesperson MPCC and Popular Working President NSUI Manipur TH Langonba Amadi Athoiba Wanganglo Oina General Secretary and Spokesperson MPCC Katrimayum Kennedy na Sarugyaki Thoramaduda KSH Kennedy na makataladuna hai Houjik Manipur da loiba naidana thogliba irang asi leingak pairiba BJP amadi party asiga chaminariba party singna daita pudana kanana pugodoribano haina su hanglaki Wangjingi video office sangabadadi leingak asina araiba state ki force central security force amadi helicopter fawba sijinaduna hotnaki pumnamak asi praja miyamgi marandagi achangba Paisa puthokuna kaithaduna hotnaribani adubu prajana asu waraba matam asida karigidamakta thokliba irang asi loisinaba video sangabagumna hotnadribano leingak asina manipur asi kukida yonthokrabra gira hainasu pendaba wafam fongdoraki loinana Houjik Kakching Kendra asina leingak chatminariba MLA asinasu chindari thabak mayam ama haikre adubu local area development fund IDP singi thada giba senfam sijinaba yadraba Kakching Hospital gi oxygen plant asida natana Houjik Fawa Hospital asibu primary health center ra natraga district hospital la haibasi prajamiyam da line sengna khanghan bidaba asi laibak thibani Leingak asida praja miyambu minambani haiba wafam kayasu pendaba fongdoraki Thoramaduda wangangloi oikiba singna leingak asina tongan ba hiram kayada soiriba imaibil singda aranba wafam kaya haijiliba aranba wasa kaya wasagliba kaya asigi matangda youth singda achumba kaya fongdokpiki Thoramaduda MPCC luchingba district ki luchingba block ki luchingba amadi Congress party burung shijaba miyoi kayasu sarugyaki Leng alung nama leh dia koi nungai ini ya bini habis lagi ngaji barat si ningkah tamu tu dah koi democratic country habis koi ini. Sigi mayam si kana magi mata ni Greek ki philosopher mayam ama English ki philosopher mayam ama French ki philosopher mayam na tamu tu ni ngaji apa na apa tu macam ni experience lagi ngaji Hitler na magi macam tu sahaja tu buat dictatorship Ay mahal ko sa kadami ning thawon mata Manipur la ramdu mayam ya le ran thok aga ngasi ko gana tandra lai mayam ni sakti si kyam lege si mayam mar chida ay al singo or leiba miyai chalu singo de ena maru de abena thaba hauji matam si de modern world si de youth singi magi power se nasai habi ni na usna akuna sakti si apam sana si de taraga di ngasi hayeng na mata ko hayeng si karam ba hayeng mo udu na ko chanda ko na hangun se Nasi dari mana Manipur semua kau pilih bro. BJP na pala Manipur semua pisah lagi. Saya happy di sini. Bila ini macam dah kabukiran ngam dapat, susah musik ngam dapat, boleh sek ngam dapat, paleran ngam dapat. Orang yang siap kemjangi macam mana? Uang hingga lah pada uang ini ipal ngam helikopter nak hanbalam. Sini. Hayeng susu hai dah aku tu mana pamaga heng buat aku nak tong mana tahu tu suya ai ai visa su singi hoi wana singi rupiah yang singi sendok lagi riba thamak phong riba lain tamu phong riba paikha ma thabra lik koi na hanba paper lik koi di BJP sarkar hai mai lazim kami paper lik koi banati question lik koi bani asyumma ngasi mangana koi Pokok dan parti ada movement ihom lah isya cutting across political lines. Ay Congress ay mahu be nahas ni tolong nanti
Ramendra, Kano, Education Minister from Thado Irish. Nothing. Nah, later, see that I can't have a question liquid. Anansi Tungi Bamis, exam, liquid, Masa Hoina, Mama Mapamoina, Satra Hoina, with one under the label, with Sumibra, I do. Hangamanda, Madudi Lari had the Hangamurko than I see me, Mamatula, Baran Sakai, my own Kungan is a man, Yan W. Someone. My room Sana of his kid. I say, heavy today. Nasi Landa, third Mele Hotuba. 2003 you see about the 33 you see about the live Lansida. Kanaka Shiri Mundo. How I know what big revision housing to be pushed to command area. Land Magun so Raba, Manik so Raba, Magus so Sinoshi, Imun the Layanga, Hida Speciality, Label on the Leiba, our time I am up with Facebook, Semeda, Mutanda, my brother may am limiting here, but I am a crack of the Sarkas, a lady had to go with you, my animal in the Brazil. Sarkar Haji, I do what I am though. I will be ship a trade. I know how you go over Emily.